ꯑꯅꯧꯕ ꯂꯥꯛꯄꯅꯤꯅ ꯃꯅꯤꯡ ꯁꯝꯗꯟꯖꯔ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯃꯤꯅ ꯂꯥꯛꯑꯀꯥꯟ ꯈꯨꯝꯗꯧ ꯅꯠꯇ꯭ꯔꯣ? ꯁꯤ ꯑꯅꯤꯒꯨꯝꯕ ꯄꯥꯏꯒꯗꯕꯅꯤ. ꯈꯤꯇꯪ ꯆꯥꯎꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯒꯦ ꯍꯥꯏꯔꯗꯤ. Orang ani tu betul tak kamar kita mana sesi juga. ꯑꯩꯈꯣꯏꯅ NRC ꯆꯠꯅꯍꯜꯂꯨ ꯑꯗꯨꯒ NRC ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯍꯥꯏꯕꯗꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯦ ꯍꯟꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯍꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ. ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯣꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯕꯤꯗꯅꯕ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯖꯔꯤ. Bisa mata siap-siap. Pada apa? Kuki teroris baru pangna. Anong wala ka na sa maning sabdan dira? 수많은 레이그라지 수많은 레이그 Mira laakan khumdau natro. Si anigumba paigadabani. Khitang chawba microphone paige haradi. Chapparja hatpa yaningde. Lauri chứ cũng mua. Sao tôi xuống mà làm? Anh phải mấy còn lại này. Đi chơi bao giờ?